ꯄꯥꯎꯁꯤꯅꯅꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯅꯣꯡꯃꯒꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯈꯪ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯒ ꯏꯕꯦꯝꯃ ꯍꯥꯏ ꯑꯁ ꯍꯩꯃꯥ sida ꯐꯝꯃꯨ ꯂꯥꯎꯁꯦ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎꯁꯦ ꯅꯣꯡꯉꯥꯟꯕꯒ ꯀꯦꯔꯤꯁꯤꯕꯣ ꯅꯪ ꯀꯗꯥꯏꯗꯅꯣꯕ ꯆꯠꯇꯣꯏꯁꯤꯕꯣ ꯃꯪꯗ ꯅꯨꯄꯥ ꯎꯅꯩꯌꯦ ꯑꯗꯨꯅꯅꯦ ꯍꯩꯃꯥ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯁꯤꯗꯤ ꯑꯩ ꯅꯪ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯅꯨꯄꯤ ꯍꯥ ꯅꯨꯄꯤ ꯍꯩꯃꯥ ꯅꯨꯄꯤ ꯑꯗꯨꯝ ꯍꯥꯏꯌꯦ ꯅꯪ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯍꯥꯏꯕꯅꯦ ꯅꯪ ꯅꯨꯄꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯃꯥꯟꯅꯕꯅꯅꯦ ꯅꯨꯄꯤ ꯊꯤꯗꯅ ꯁꯤꯗꯩꯁꯤꯗ ꯌꯨꯝꯗꯣ ꯐꯖꯅ ꯄꯥꯟꯗꯅ ꯂꯩꯅꯩ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯕ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯏꯕꯨꯡꯉꯣ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯣ ꯑꯩ ꯍꯩꯃꯥ ꯅꯨꯄꯤ ꯊꯤꯌꯣꯗꯤ ꯀꯩꯅꯣꯕ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯀꯣꯛ ꯄꯥꯟꯈ꯭ꯔꯗꯤ ꯅꯪ ꯅꯥꯇꯣꯝꯗ ꯋꯥꯍꯧꯖꯅꯤ ꯅꯪ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩ ꯀꯃꯥꯏ ꯉꯥꯡꯅꯅꯤꯁꯦ ꯑꯩ ꯅꯠꯇꯦꯗ ꯏꯆꯥꯗꯣ 2-3 ꯁꯨꯗꯅ ꯅꯪꯅ ꯑꯗꯨ ꯇꯧꯕꯗ ꯏꯃꯥꯅ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯍꯥꯏꯁꯨ ꯂꯩꯇꯦꯗꯣ ꯏꯆꯥ ꯑꯃꯈꯛꯇꯪ ꯄꯣꯛꯄꯁꯤꯗꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯌꯦꯡ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯣꯕ ꯏꯕꯨꯡꯉꯣ ꯍꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯄꯨꯔꯛꯑꯒꯅꯦ ꯌꯥꯎ ꯏꯜꯍꯜꯂꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯑꯩ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩ ꯊꯦꯝꯗꯅ ꯅꯧꯗꯅ ꯐꯅ ꯌꯦꯡꯉꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯄꯛꯀꯅꯣ ꯍꯥꯏꯕ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒ 이봉아, 말하고 보니 이자나네. 아두 레요 이마나 레이니도 아두 사오 산나 사오 가리 레요 로이나 레게 이자네 누비 티나마 따우제바 나 보이마다. ꯑꯩ ꯁꯨꯝ ꯃꯤ ꯀꯥꯔꯛꯇꯣꯏꯅꯤ ꯌꯦꯡꯉꯣꯅ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯥꯏꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤ ꯍꯥꯏꯌꯣ ꯍꯥꯏꯔꯒ ꯑꯩ ꯉꯁꯤ ꯀꯣꯛ ꯁꯥꯎꯔꯛꯇ ꯆꯠꯈ꯭ꯔꯦ ꯆꯥꯈꯤꯗꯣꯕ 이자세 ꯅꯪ ꯌꯦꯡꯉꯣ ꯅꯃꯥꯟꯅꯕ ꯌꯨꯝꯊꯪꯅꯕꯁꯤꯅ ꯅꯨꯄꯤ ꯄꯣꯔꯛꯄꯗꯣ ꯅꯪ ꯑꯁꯨꯃꯥꯏꯅ ꯅꯪꯁꯨ ꯅꯨꯄꯤꯗꯨ ꯄꯣꯔꯛꯑꯒ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯥꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯣ ꯀꯩꯝ ꯈꯜꯂꯨꯅꯣ ꯅꯌꯥ ꯅꯨꯄꯥꯗꯣ ꯂꯧꯔꯨꯔꯒꯦ ꯑꯩ ꯑꯗꯨꯒ ꯌꯥꯎ ꯏꯜꯍꯜꯂꯁꯤ ꯅꯪ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯅꯪ ꯅꯪꯒꯤꯅꯦ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯕ ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩ 이자 누파지 ꯑꯩ 이자 누파 ꯄꯣꯛꯄꯒꯤꯅꯦ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦꯕꯁꯦ ꯄꯣꯛꯑꯝꯗ꯭ꯔꯁꯨ ꯐꯔꯝꯅꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅꯅꯦ ꯂꯩꯗꯧ ꯐꯔꯝꯅꯦ ꯑꯩꯅꯦ ꯑꯩ 들어 그이노 들어 아시게 통음도 누피실래 통음 누피실래 통음 누피실래 이건 보니까 난 뭐가 들이 하 누피 뒤 빵야야 누피 뻥이야 뻥티 너무 누피야지 라이터봐 한국가 잘했대봐 ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯩꯝ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯏꯄꯥꯁꯤ ꯋꯥꯔꯦ ꯈꯣꯠꯂꯦ ꯆꯥꯛ ꯊꯣꯡꯅꯕ ꯃꯤ ꯂꯩꯇꯦꯕ ꯅꯪ ꯈꯪꯉꯤꯅꯦ ꯅꯪ ꯂꯩꯇꯦ 잘했대봐 너 이러나 ꯌꯥꯔꯛꯇꯁꯤ ꯀꯩꯗꯪ ꯐꯥꯔꯒꯁꯨ ꯂꯧꯗꯣꯏꯅꯦ ꯏꯄꯥꯗ ꯀꯣꯛ ꯊꯤꯜꯂꯗꯤ ꯅꯪ ꯀꯨꯝꯃꯩ ꯇꯥꯅꯤꯁꯦ ꯅꯪ 바지 누피 방라자 작다도가 아이고 방대더라 ꯅꯪ ꯐꯪꯗꯕꯗꯨ ꯅꯪ ꯌꯥꯔꯤꯁꯤꯗꯤ ꯇꯣꯛꯂꯣꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯉꯩꯁꯤꯗ ꯅꯪꯒꯤ ꯅꯨꯄꯤꯗꯨꯝ ꯊꯤꯍꯧꯔꯒ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯐꯅ ꯂꯩꯍꯧꯔꯗꯨ ꯑꯩ ꯅꯪꯅ ꯍꯥꯏꯅꯕꯤꯗꯤ ꯀꯩ ꯀꯥꯏꯒꯦꯕ ꯅꯨꯄꯤ ꯄꯪꯊꯤ ꯊꯤꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯌꯥꯗꯦꯕ ꯐꯪꯗꯦꯕ ꯅꯪꯒꯤ ꯀꯣꯏꯅꯕ ꯂꯩꯇꯦꯗꯨꯗ ꯍꯥꯏꯌꯨꯁꯤ ꯑꯃꯕꯨꯗꯤ ꯂꯩ ꯑꯃꯗꯨ ꯂꯩꯔꯗꯤ ꯅꯪ ꯀꯔꯤ ꯇꯧꯔꯤꯅꯣꯕ ꯅꯪ ꯃꯁꯛꯇꯣ ꯊꯤꯕ ꯊꯤꯔꯁꯨ ꯌꯥꯗ꯭ꯔꯥ ꯃꯁꯛ ꯊꯤꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯇꯦ ꯅꯪꯒꯤ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯅꯪꯒꯤ ꯍꯤꯡꯃꯤꯟꯅꯍꯧꯗꯣꯏꯅꯦꯀꯣ ꯅꯨꯄꯥꯒꯤ ꯂꯩꯃꯤꯟꯅꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯋꯥꯈꯜ ꯆꯥꯟꯅꯕ ꯑꯗꯨꯕꯨ ꯇꯧꯗꯗ ꯅꯪ ꯉꯁꯤ 바지는 누피 마삭 가져와 밤마다 아주 영화는 뒤럭게 하이막 찔럭게 hãy nó tìm chút chuyện ngasi ngasi 자가 비우는 bây giờ bây giờ phải 땡겨 đi cái anh đi phải đi rồi đấy 비우 anh lên mấy tháng mấy thứ rồi 신아 신아 누피 찌는 야 들어보지 ê happy tiền đó ta này lấy hỏi mà ngân phương lấy mà khác cùng nguồn ca đó 야루예 이만하면 파티 슈더니 누피 찌는 말이 누가이 넘네 미 파티 더니 차연 잔이 누미당기 더럽니 누미당기 어디 짝 통어봐 동 떨래 나리 아이 통기 짝 통이나 저 누피도 운하로 어디 이러시누게 나실 이런 피피피 좀 까네 이거 힘들 가다가 통이 오 나도 카나라 보이래 난 카나라디 찌는 거 싫어해봐니 바지 내고는 누피 티대는 앙거든 아고이 머닝이 통넘버도 마저 누피 찔럭거도 우버도 바지 좀 아무 빠마 말리 응응아봐 나이나 하이도 고수이 가이금도 그도 시행하시라 tiên đi ai bỏ đó ai xem bây rồi đó ai bao gì này rồi vậy 야니 바지는 그도 야래 바지디 이나 뿌럭 뿌는 PM 핵도 야래 뭐 빠면 레람님이 좀 수만 좀 레러가 너도 юм도 샤오네 bao gì này rồi hay ai chơi lúc nào này 와서 엄청나더라 에이 와톡기디 게임 걸로 아코이 바지는 해 아이 와톡도 숍도는 벌런도 맴 레여봐 아코이 바지 런도 맴 레여봐 아이디 바지는 누비 티러 아이 무슨 ai hết chơi là bà thuốc tôi bỏ thuốc sẽ lần thum nào cái shop đâu vậy cả tập nát 그이 노이지 phải sản nó suy rồi lần thum nó suy rồi 그이 노이지 그이 더우르게미 야로 찌엔니 아이디 호이 바지는 아 ngasi 찌엔도 수야로
ꯁꯨꯃꯥꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯨꯄꯤ ꯆꯦꯟꯅꯤꯡꯉꯦ ꯑꯩ ꯅꯨꯄꯤ ꯊꯤꯅꯤꯡꯉꯦꯕ ꯕꯥꯖꯤꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦꯕ ꯁꯤ ꯀꯣꯏꯕ ꯆꯠꯂꯤꯕ ꯀꯥꯟꯁꯦ ꯍꯌꯦꯡ ꯌꯨꯝꯗ ꯄꯥꯜꯂꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯧ ꯑꯣꯏꯔ ꯂꯨꯍꯣꯡꯉꯀꯥꯟꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯌꯥꯏ ꯀꯩꯅꯣ ꯑꯩ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯪ ꯇꯣꯡꯉꯅꯤ ꯑꯗꯨꯀꯥꯟꯗꯅꯦ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅꯤ ꯅꯞꯅꯔ ꯇꯣꯡꯉꯁꯨ ꯌꯥꯗꯣꯏꯅꯤ ꯌꯥꯔꯣꯏꯕ ꯍꯌꯦꯡ ꯌꯥꯅꯤ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯈꯜꯂꯣ ꯆꯦꯜꯂꯃꯤꯅ ꯂꯨꯍꯣꯡꯉꯅꯤ ꯑꯗꯨꯏꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯇ꯭ꯔꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯗꯣꯔꯤꯒꯦ ꯂꯩꯅꯤ ꯀꯩꯅꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯅꯤ ꯌꯥꯔꯣꯏꯕ ꯌꯥꯔꯣꯏꯕ ꯆꯦꯟꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯆꯦꯟꯅꯤ ꯍꯥꯏꯕꯅꯦ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯦꯟꯅꯤ ꯌꯥꯗ꯭ꯔꯣ ꯌꯥꯔꯣꯏ ꯉꯁꯤ ꯆꯦꯟꯅꯤ ꯆꯦꯜꯂꯁꯦꯃꯤ ꯅꯪꯕꯣ ꯌꯥꯔꯣꯏꯕ ꯆꯍꯤꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯗꯃꯥ ꯑꯃ ꯍꯥꯜꯂꯦꯕ ꯆꯍꯤ ꯍꯟꯕ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏ ꯍꯩꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯄꯥꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯆꯍꯤ 7 9 ꯍꯜꯂꯦꯕ ꯑꯗꯣ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯍꯜꯂꯤꯕ ꯆꯍꯤꯁꯦ ꯍꯟꯖꯟꯅꯨ ꯅꯠꯇꯦꯕ ꯖꯨꯔꯥ ꯐꯥꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯐꯥꯗ꯭ꯔꯁꯨ ꯍꯌꯦꯡ ꯅꯨꯡꯉꯥꯏꯕꯗꯣ ꯉꯝꯃꯣ ꯍꯥꯏꯕ ꯏꯕꯥꯅꯤ ꯌꯥꯅꯤ ꯅꯨꯡꯉꯥꯏꯅꯤ ꯅꯨꯄꯤꯅ ꯍꯟꯕ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯉꯁꯤ ꯅꯨꯄꯤ ꯆꯦꯜꯂꯅꯤ ꯑꯩꯈꯣꯏ ꯕꯥꯖꯤꯗꯒꯤ ꯄꯩꯁꯥꯁꯨ ꯂꯧꯔꯦ ꯕꯥꯖꯤꯅ ꯀꯩ ꯆꯥꯅꯕꯁꯨ ꯄꯤꯔꯛꯑꯦ ꯍꯣꯔꯦꯟ ꯁꯥ ꯅꯨꯡ ꯆꯥꯎꯑꯣꯅ ꯑꯩꯈꯣꯏꯅꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎ ꯆꯥꯔ ꯆꯦꯜꯂꯣꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯕꯅꯤ ꯆꯦꯟꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯅꯣꯡꯃ ꯐꯖꯅ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩ ꯉꯁꯤ ꯆꯦꯟ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯂꯥꯛꯑꯣ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯟꯈꯔꯦꯅꯦ ꯁꯤ ꯅꯨꯄꯤꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯅꯤ ꯂꯥꯛꯑꯣ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯌꯨꯝ ꯂꯥꯛꯇꯤ ꯆꯦꯛꯀꯤ ꯁꯥꯔꯤꯑꯕꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯩꯈ꯭ꯔꯕ ꯏꯃꯧ ꯈꯟꯕ ꯑꯁꯤꯕꯨ ꯃꯤꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯑꯩꯕꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯅꯕꯤ ꯈꯪꯗ꯭ꯔꯦꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯇꯅꯀꯣ ꯆꯥꯒ ꯄꯤꯊꯔꯛꯇꯅꯅ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯜꯂꯛꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯂꯩꯔꯨꯔꯤꯁꯤꯕꯣ ꯁꯤꯕꯣ ꯅꯠꯇꯦꯗ ꯀꯅꯥꯅꯕꯨ ꯃꯥꯕꯨ ꯆꯥꯕ ꯊꯥꯛꯇꯅ ꯊꯝꯗꯣꯔꯤꯒꯦꯕ ꯃꯥ ꯌꯨꯝ ꯍꯟꯖꯜꯂꯛꯅꯤ ꯈꯪꯗꯦ ꯁꯦ ꯉꯥꯛꯇꯪ ꯋꯥ ꯃꯆꯦꯠ ꯑꯃꯅꯤ ꯉꯥꯡꯅꯔꯨꯕꯒꯤ ꯃꯥ ꯌꯨꯝ ꯍꯟꯖꯜꯂꯛꯇ꯭ꯔꯤꯃꯦꯕ ꯁꯦ ꯌꯨꯝꯅ ꯋꯥꯈꯤꯕ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯣ ꯀꯅꯥꯅꯣ ꯏꯁ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯣ ꯑꯣ ꯊꯣꯛꯂꯛꯑꯦ ꯀꯅꯥꯅꯣ ꯑꯣ ꯀꯅꯥꯅꯣ ꯑꯩꯅꯦ ꯑꯣ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯊꯣꯛꯂꯛꯑꯦ ꯑꯣ ꯀꯅꯥ ꯍꯩꯃꯥ ꯑꯉꯧꯕꯒ ꯁꯦꯠꯂꯤꯁꯤꯕꯨ ꯀꯔꯤ ꯂꯩꯕꯤꯒꯦ ꯇꯥꯗ ꯌꯨꯝꯁꯤꯕꯨ ꯆꯧꯕꯤ ꯅꯠꯇꯕ꯭ꯔꯣ ꯑꯣ ꯃꯥꯅꯦ ꯑꯣ ꯑꯝꯇ ꯐꯝꯕꯤꯌꯨꯁꯦ ꯑꯣ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯝꯖꯔꯛꯑꯒꯦ ꯑꯩꯁꯨ ꯀꯔꯤ ꯀꯝꯗꯧꯕ ꯇꯥꯗ ꯀꯔꯤ ꯂꯩꯔꯒꯦ ꯄꯥꯎꯁꯤꯕꯨ ꯏꯐꯥꯎ ꯐꯥꯎꯅꯗꯕ ꯑꯃ ꯂꯩꯔꯤꯅꯦꯍꯦ ꯅꯠꯇꯦꯗ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯒꯦ ꯇꯥꯗ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯅꯤꯅ ꯑꯃ ꯉꯔꯥꯡ ꯌꯨꯝꯗ ꯄꯨꯁꯤꯜꯂꯕ ꯏꯆꯥꯅꯨꯄꯥꯅ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯑꯝꯇꯪ ꯈꯤꯇꯪꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯩꯁꯦ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯒꯀꯣ ꯑꯩꯁꯦ ꯃꯤꯁꯨ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕꯗꯨꯗ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯂꯥꯛꯑꯦ ꯍꯥꯏꯃ ꯇꯥꯗ ꯑꯆꯨꯝꯕꯅꯤꯀꯣ ꯄꯥꯎꯁꯦ ꯑꯗꯣ ꯑꯁ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯪꯅ ꯃꯔꯣꯜ ꯑꯃ ꯆꯠꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯇꯥꯗ ꯑꯣꯏꯅꯕꯨ ꯑꯁꯦꯡꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯑꯁꯦꯡꯕꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯥꯅꯒ ꯄꯥꯕꯨꯡ ꯀꯥꯏꯅ ꯀꯧꯔꯛꯄꯩ ꯊꯃꯣꯏꯁꯤꯗ ꯕꯦꯔꯦ ꯄꯦꯊꯔꯤꯕ ꯇꯧꯔꯤꯁꯦ ꯅꯠꯇꯦꯗ ꯇꯥꯗ ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯏꯕ ꯋꯥꯔꯕ ꯇꯥꯗ ꯑꯣꯏꯊꯣꯛꯄ ꯍꯥꯏꯕꯨꯅ ꯍꯦꯛ ꯑꯣꯏꯊꯣꯛꯑꯝꯃꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯅ ꯉꯔꯥꯡꯁꯦ ꯏꯃꯧ ꯅꯨꯄꯤ ꯄꯥꯝꯃꯤꯇ ꯍꯥꯏꯔꯨꯕꯅꯦ ꯃꯥꯅ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯏ ꯌꯨꯝꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯃꯈꯣꯟꯒ ꯏꯆꯥꯎ ꯆꯥꯎꯗꯅ ꯍꯪꯉꯣꯏ ꯈꯣꯡ ꯅꯨꯡꯉꯥꯏ ꯒꯣ ꯋꯥꯔꯤꯁꯤꯕꯨ ꯑꯩꯕꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦꯗ ꯇꯥꯗ ꯑꯩꯕꯨ ꯍꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯀꯣ ꯅꯪ ꯅꯆꯥ ꯅꯨꯄꯤ ꯄꯤꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯇꯥꯗꯅꯕꯨ ꯏꯆꯥꯗꯨꯕꯨ ꯇꯁꯦꯡꯅ ꯄꯥꯝꯃꯕ꯭ꯔꯥꯅꯦ ꯄꯥꯝꯃꯦ ꯑꯩꯗꯤꯅ ꯏꯃꯧ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯀꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯦꯟꯅ ꯃꯥꯅ ꯇꯥꯗ ꯑꯗꯨ ꯑꯣꯏꯊꯣꯛꯏꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯩꯃ ꯕꯦꯝꯃꯁꯦ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯩꯅ ꯉꯁꯤ ꯏꯊꯟꯇ ꯂꯥꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯣꯏꯕꯨ ꯎꯁꯤꯠꯇꯗꯅ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯣꯏꯅꯦ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯁ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯁ ꯌꯨꯝ ꯄꯥꯟꯕ ꯍꯩꯗꯧꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯌꯦꯡꯕꯗ ꯈꯪꯉꯤ ꯀꯩꯅꯣꯅꯦꯕ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯒꯤ ꯅꯆꯥꯁꯦ ꯍꯦꯛꯇ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯩꯔꯤꯕ ꯑꯁ ꯑꯌꯨꯛꯀ ꯆꯥ ꯃꯥꯅ ꯆꯥ ꯄꯤꯊꯛꯑꯦ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ ꯀꯌꯥꯗꯤ ꯊꯨꯝꯅ ꯗꯥꯏꯕꯦꯇꯤꯁꯀ ꯅꯥꯅꯤꯀꯣ ꯇꯣꯏꯅ ꯊꯛꯑꯗꯤ ꯃꯗꯨ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯇꯥꯗ ꯃꯗꯨ ꯑꯣꯏꯊꯣꯛꯑꯣꯏ ꯍꯥꯏꯕꯅꯤ ꯃꯗꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯊꯣꯛꯍꯟꯁꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯆꯥꯁꯦ ꯑꯣꯏꯊꯣꯛꯍꯟꯁꯦ ꯑꯩꯗꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯁꯦ ꯑꯩꯁꯦ ꯕꯛꯇꯤ ꯑꯝꯇ ꯀꯠꯀꯦꯀꯣ ꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯤꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ ꯅꯣꯏꯒꯤ ꯂꯩꯇ ꯂꯥꯏꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯦꯕꯀꯣ ꯅꯣꯏꯒꯤ ꯀꯔꯤꯝ ꯋꯥꯍꯜꯂꯣꯏꯁꯦ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤꯀꯣ ꯅꯪ ꯇꯥꯗꯒꯤꯗꯨ ꯏꯆꯥ ꯅꯨꯄꯥꯅꯤꯀꯣ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯁꯦ ꯃꯇꯝꯁꯨ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯅ ꯇꯥꯗ ꯃꯗꯨ ꯍꯧꯅꯗꯕ ꯊꯕꯛꯅꯦꯕ ꯇꯧꯔꯤꯁꯦ ꯅꯠꯇꯦ ꯑꯉꯥꯡ ꯅꯣꯏꯅ ꯅꯪꯅꯁꯨ ꯁꯥꯎꯅꯩꯌꯦ ꯍꯥꯏꯅ ꯃꯥꯅ ꯄꯥꯎ ꯇꯝꯃꯦ ꯑꯉꯥꯡꯁꯤꯡꯗ ꯁꯥꯎꯕ ꯈꯣꯠꯄ ꯍꯥꯏꯁꯤꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯗꯣ ꯁꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒꯅ ꯆꯦꯜꯂꯨꯔꯃꯤꯅ ꯀꯨꯏꯅ ꯐꯥꯗꯣꯛꯅꯕꯁꯨ ꯄꯥꯝꯗꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯌꯨꯝꯗꯨꯗ ꯏꯆꯥꯒ ꯑꯩ ꯈꯛꯇꯅꯦꯕ ꯂꯩꯔꯤꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯑꯗꯨꯅ ꯇꯥꯗ ꯑꯩꯁꯨꯅꯦ ꯏꯆꯥꯗꯨꯒ ꯑꯩꯒ ꯈꯛꯇꯅꯤꯅꯦ ꯂꯩꯔꯤꯁꯤꯕꯣ ꯆꯦꯟꯕꯗꯣ ꯑꯣꯏꯊꯣꯛꯑꯣꯏꯕ ꯍꯧꯅꯗꯦꯕ ꯃꯥꯅ ꯆꯦꯟꯕ ꯍꯧꯅꯗꯦꯕ ꯃꯥꯅ ꯆꯦꯟꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯦꯕꯀꯣ ꯑꯁꯤꯗ ꯋꯥꯁꯦ ꯉꯥꯡꯅꯔꯣꯏꯁꯦ ꯍꯌꯦꯡꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩ ꯈꯔ ꯉꯜꯂꯞ
ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡ ꯌꯥꯎꯔ ꯊꯤꯟꯖꯔꯛꯑꯒꯦ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯇ ꯁꯥꯎ ꯈꯣꯠꯇꯅ ꯇꯥꯗꯅꯅꯦ ꯏꯆꯥꯗꯣ ꯇꯁꯦꯡꯅ ꯄꯥꯝꯃꯒ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯥꯗꯣ ꯊꯤꯜꯂꯛꯑꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯝ ꯊꯤꯜꯂꯛꯑꯅꯨ ꯇꯧ ꯅꯪ ꯑꯗꯨ ꯇꯧꯕꯤꯅꯣꯕ ꯑꯩꯗꯤ ꯇꯥꯗ ꯑꯣꯏꯔꯣꯝꯗ ꯂꯣꯏꯁꯟꯕꯤꯈ꯭ꯔꯣ ꯊꯤꯜꯂꯛꯑꯅꯨ ꯁꯣꯝꯗꯀꯣ ꯅꯪ ꯑꯩꯗꯤ ꯀꯃꯥꯏꯅ ꯑꯗꯨ ꯅꯠꯇꯦ ꯍꯣꯠꯅꯔꯤꯕ ꯊꯕꯛ ꯂꯥꯕ ꯑꯩ ꯇꯧꯔꯤꯁꯤꯕꯨ 이배면 사우비노바 이사노 봐서 뭐 턴턴이는 거 루홍 짱 루홍이냐 이디 사실 아이 허리 나 따도 뒤에 깜짝아 콘자기세 ꯍꯧꯅꯅꯕ ꯊꯕꯛ ꯑꯣꯏꯅ ꯇꯩꯅꯕ ꯊꯕꯛ ꯇꯧꯔꯤꯅ ꯀꯣꯏꯕꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃ ꯈꯔ ꯉꯟꯅ ꯊꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕꯁꯦ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔ ꯊꯝꯕꯤꯔꯝꯂꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗ ꯂꯦꯞꯅꯁꯤ ꯊꯨꯅ ꯍꯣꯡꯁꯤ ꯂꯨꯍꯣꯡꯕꯁꯦ ꯆꯥꯎꯅ ꯍꯣꯡꯁꯤꯀꯣ ꯆꯥꯎꯅ ꯍꯣꯡꯁꯦ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯅꯊꯟꯇ ꯂꯩꯔꯤꯅꯦꯕꯀꯣ ꯑꯩꯁꯨ ꯑꯥꯗ ꯏꯊꯟ ꯈꯛꯇ ꯇꯥꯔꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯏꯀꯣ ꯅꯠꯇꯦ ꯆꯥꯟꯁꯀꯁꯨ ꯂꯧꯁꯜꯂꯛꯏꯅꯦ ꯏꯁ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦ ꯀꯥꯏ ꯂꯩꯃꯤꯟꯅꯅꯤ ꯅꯪ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯤꯌꯦ ꯅꯪ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ 이스! 아시고 까르마 마바노 시보 오이 톡배 아다마 타방네 바이 묵는 토이제 하이마 이스 마바지 찔러지 어토하는 간 그래갖고 하이마 와히트 양게 방대 마시고 찔러지 뭐 아이고 내 해나 갈래봐 마이 찔러지 따로 에이도 나랑 이만없인가 탑고 잡도 없어 나 방금 뜸내려 난 서울만이 ꯑꯩꯁꯤ ꯅꯪ ꯉꯔꯥꯡꯗꯤ ꯉꯥꯏꯕꯁꯤ ꯅꯪ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯥꯕ ꯂꯣꯏꯔꯦ ꯑꯩꯅ ꯂꯥꯏꯔꯤꯛꯁꯨ ꯑꯩꯅ ꯍꯧꯔꯛꯑꯦꯕ ꯌꯥꯝ ꯐꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯃꯇꯝ ꯑꯃ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯉꯁꯥꯏꯅ ꯄꯥꯕꯨꯡꯗꯣ ꯑꯩ ꯄꯥꯕꯨꯡꯗꯣ ꯊꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔ ꯍꯜꯂꯛꯑꯃꯅꯤ ꯑꯗꯣ ꯑꯩꯁꯦ ꯉꯔꯥꯡ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯈꯪꯗ꯭ꯔꯤ ꯄꯥꯕꯨꯡ ꯍꯜꯂꯛꯑ ꯈꯪꯗꯕ ꯉꯥꯏꯔꯦ ꯈꯨꯠ ꯆꯟꯗꯕꯤꯔꯅꯦ ꯅꯪ ꯈꯨꯠꯁꯤꯗꯤ ꯆꯥꯎꯋꯦ ꯅꯣꯔꯒ ꯐꯖꯕꯅꯦ ꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯅꯦꯕ ꯀꯩꯅꯣ ꯑꯌꯨꯛ ꯑꯣꯏꯒꯦꯔꯥ ꯅꯨꯡꯊꯤꯟ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯊꯨꯡꯅꯔꯝꯅꯤ ꯑꯗꯨꯁꯨ ꯌꯥꯔ ꯀꯩꯅꯣ ꯏꯍꯦ ꯐꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯃꯁꯤꯕꯨ ꯌꯨꯝꯗꯒ ꯂꯥꯛꯈ꯭ꯔꯖꯥꯠꯂꯅꯦ ꯍꯥ ꯏꯕꯨꯡꯉꯣ ꯁꯤ ꯂꯥꯛꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯃꯁꯤꯕꯨ 안복싱도 별로이네 그다 안복싱도 별로이네 그러네 안복싱도 별로 이 달래버 나 이모 불러 봐봐 부락래 안복싱도 별로이네 뭐 마마도 국바마 미로는 머로는 딸 마마도 왜 지금 뭔가 이게 야로 그냥 루홍배 마땅도 왜 사나래 루홍배로 아이 루홍은 뭐해 땡다 나 그럼 안복싱도 별로이네 그래 안복싱 별로 컨디 너 누기 루피는 닮아 이모 불러 봐봐 락래 루피 오람들에 루피 오람들에 아버지 루홍배 마땅 아버지 루피 나 찔러디 파동나 무슨 달리 그래도 루홍 에 뚫어요 마시 루피는 닮아 그러면 루피 나한테 루피 잡이 오람에 아 그래 루피 잡이네 루피는 닮아 이모도 뭐 루피 잡이란 말이야 아우 아이 루홍은 뭐해 이 달래워 마마 ꯍꯣꯏ ꯉꯍꯥꯟꯅ ꯅꯪ ꯑꯩꯅ ꯁꯤ ꯊꯣꯛꯀꯔꯦꯅ ꯍꯥꯏꯗꯕ꯭ꯔꯕ ꯅꯪ 안복싱도 별로이네